Laingaki asoiba thiraga lana sandokpagi mahutta laliba adu semdoknanaba wakhal lawsing puthok pirau haina Manipur laingaki Power, Forest, Environment and Climate Change, Agriculture amasung Science and Technology gi Minister Thongam Bisojit na phongdokre ngarangdegi hogduna numit ini chupna Kamjong District ki Fongyar Subdivision gi manung chanba Chadong Khulda pangthokpa Indigenous People Cultural Exchange Festival Englishingani kungamani ngasi hongnabi matung inna Loisinkhre Manipur Unity by Diversity haiba wakhalonda pangthokiba festival loisinbagi thoramda lamlai AC gi MLA Khongban Tabam Ibom Chasu sarukyaki athoiba mitunglen oina sarukyaki ba Minister Thongam Bisojit na mahaki warolda miyoiba haibasi soidaba ngamdaba kanasu leite yum ama palabadi asoiba haibadu adumak leigani maduga chap manana miyamgi tungi yaifanabagi damakta lengakna thabak thorom kaya paikhalakpada asoiba khara yaurokpa yai maduda negative oiba maongda criticize tawbagi mahutta positive criticism tawduna punna thabak tawminnabagi wakhalon laisi lengak haibasi miyamgini miyamna haiba khuding lengakna pangthokna hotnari asumna lengakna haibasu miyamna tabiduna punna chawkhat minasi piklabasu pikna awangnong pok lamdamda khundariba state asi tongan bakanglu furup singi lon fije chakcha sing asina atopa lamgi miyamda masaktakli Tradition sing yokhatuna lakli ngasigi thorom asigi theme United by Diversity asi amaga manadaba kaya leirabasu punsilaga tangdu leitana leiba oirasi haiba paujal piribani Prime Minister gi mityang makhada lakadoriba chahi Englishing ani nifuga taretta chawkhatpa state ama oiragani haibagi achet pathajabat thamliba asi mangfauna na ba honasi mi amaga gi aningba apambadi manati adubu afaba oirakadaba sing khanaraga afaba khunai ama semba yai khunai asina wana leiraga aina nungaina leigadaba natte tungi mirol na nungaina leihongna ba matau karamna leibakan sige haiba khangba fai haukiba amadi haujiki fibam ningthina nainaraba matung afaba tunglamchat ama semgadabani amaromda lakadaba chahi singdasu asiguma festival asi chadong khaktanatana mafam ataidasu pangthoktuna hena mapung faba ohellasi haiki thorongi manung channa the Manipur Indigenous People Cultural Exchange Festival ga marilenana souvenir amasu phongki सरकार हम चला रहे कि राम मसूले रंगनी लांजा मसूले रंगनी अचू मसूले रंगनी आराम मसूले रंगनी अदुबु अकोइना सरकार जे होना जरिबा नत्रगा लैबा के दमकता लैरिबा सरकार असि कनागनो मियाम नि मियाम सु मियाम की सरकार नि अदु मियाम सु सरकार के नि हाइबदुने इन हाइजनिंग दि अदुनो कोनरिबो फोटोन मक्सिंग्सना थैदा थमकांदा अपिक मसादा सुइबदे येंगा तवबदो अदु पॉजिटिवली अकोइना लैरिबा नैनबिरगदि हेना सुबा पोरकद्रा हाइबगी क्रिटिसिज्म जी नेगेटिव क्रिटिसिज्म हाइबमा पॉजिटिव क्रिटिसिज्म हाइबमा लैबा की ओरो नत्रगा एक्स वाई चेना हारि बट फोटो मागी हेना थॉटफुल ओइबो पोट म लाकु मतमदा सी वरगदि सी ने हेना फबा तवबदा म हेना फरोदरा लैबा की हरक पंतमदा सरकार वगैरह कनागुमा हाइबो वगैरह कनातन लौदबा लैरोय अदना पॉजिटिव क्रिटिसिज्म दा नैना सी कोइना पॉजिटिवली सलगदि मी पुनमा पॉजिटिव ओइगनी हाइबदि वखलोंदा आइना मसीम थमजनिंगी लांदबा ngамदबा मी अमत लैते संसारदा अदुना अरिबा कंसेप्ट वर्गसु अखोगी लैरिबा मियोयबबु ngakपिबा amadi madu kauthopiba forgive and forget haiba concept to madu ko apply tawrga ko thoiba puna baksing che lon ma ingdam inarakanda ko afawa manipur ma ayingma manipur ma purakna bana bada ngasi gi indigenous ki people ki forum na siliba festivals na chawba mateng pagane haibase ai ase pathaje budu ai mayamda thamjage